ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯋꯥꯏ ꯇꯩꯔꯤꯁꯤꯅ ꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯆꯕꯦꯠ ꯅꯦꯠꯂꯒ ꯍꯦꯛꯇ ꯊꯣꯛꯂꯛꯏꯅꯦ ꯆꯕꯦꯠ ꯅꯦꯠꯇꯅꯕ ꯅꯪꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯋꯥꯏꯁꯦ ꯇꯩꯕ ꯀꯩꯗꯧꯒꯦ ꯍꯣ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯗꯨꯕꯨ ꯅꯃꯤꯠꯇꯨ ꯎꯍꯧꯗ꯭ꯔꯕꯣ 이씨 아이디 낭 세나봐 났답니다 아이디 우저 하더라고도 ꯆꯨꯡꯁꯤꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ 좀 시다고 진짜 까라네 ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯌꯦꯡꯅꯤꯡꯗ꯭ꯔꯤꯕꯗꯤ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯉꯥꯏꯍꯥꯛ ꯇꯧꯅꯕ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯔꯔꯣꯏ ꯑꯩꯅ ꯂꯨꯍꯣꯡꯕꯤꯔꯅꯤ ꯌꯥꯝ ꯊꯨꯅ ꯍꯣꯡꯕꯤꯔꯅꯤ ꯑꯗꯨꯝꯗꯪꯗꯤ ꯍꯥꯏꯕꯤꯔꯅꯨ ꯑꯩ ꯈꯣꯏꯔꯝꯖꯔꯒꯦ ꯁꯤ ꯅꯨꯄꯤꯗꯤ ꯂꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯊꯧꯔꯤ ꯌꯥꯜꯂ ꯇꯧꯔꯤꯁꯤ ꯆꯤꯡꯖꯈ꯭ꯔꯒꯦ ꯑꯩꯁꯨꯅꯦ ꯅꯪꯉꯣꯟꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯂꯦꯇ꯭ꯔꯤꯟ ꯁꯦꯡꯕ ꯀꯨꯂꯤ ꯑꯃꯗ ꯂꯩꯖꯗꯣꯏꯔꯒꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗ ꯂꯦꯇ꯭ꯔꯤꯟ ꯁꯦꯡꯕ ꯀꯨꯂꯤ ꯑꯃ ꯂꯥꯛꯏꯗꯨꯗꯤ ꯃꯥꯅ ꯍꯣꯞ ꯇꯧꯔꯤ ꯃꯥꯅ ꯑꯩꯅꯦ ꯉꯁꯤꯒꯤ ꯀꯥꯔꯛꯇꯅꯅꯦ ꯅꯨꯔꯥꯁꯤꯅꯦ ꯊꯣꯡꯃꯧꯅꯦ ꯅꯪꯅ ꯉꯝꯃꯒ ꯆꯠꯂꯣ ꯃꯁꯤ ꯌꯦꯡꯉꯨ ꯆꯠꯈ꯭ꯔꯦ ꯇꯧꯔꯛꯏꯁꯤ ꯃꯥꯏ ꯍꯧꯅꯕꯤꯗ ꯇꯧꯔꯛꯏꯅꯤꯁꯦ ꯆꯠꯂꯣ ꯑꯥꯗ ꯁꯛꯇꯥꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯛ ꯑꯁꯤꯗꯤ ꯃꯁꯤ ꯕꯦꯝꯃ ꯂꯣꯏꯁꯜꯂꯣꯀꯣ ꯐꯖꯅ ꯂꯣꯏꯁꯜꯂꯣ ꯍꯣꯏ ꯏꯃꯥ ꯗꯥꯀꯣꯔꯧ ꯑꯩ ꯀꯩꯅꯣꯝ ꯀꯥꯎꯔꯤ ꯀꯩꯅꯣ ꯗꯥꯀꯣꯔꯧꯅ ꯉꯔꯥꯡ ꯆꯠꯂꯨꯕ ꯊꯕꯛꯇꯣ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕ ꯂꯣꯏꯔꯦ ꯃꯦꯗꯥꯝ ꯑꯣ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯂꯥꯛꯑꯅꯤ ꯍꯥꯏꯔꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯪꯁꯤ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯑꯩ ꯍꯧꯅꯕꯤꯗꯣ ꯇꯧꯔꯦ ꯇꯧꯔꯗꯧꯅꯤ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯆꯠꯂꯣ ꯈꯔ ꯊꯨꯅ ꯏꯀꯥꯏꯔꯦꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯁꯨꯝ ꯌꯦꯡꯕꯗ ꯀꯜꯂꯣ ꯆꯠꯈ꯭ꯔꯦꯗ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯐꯤꯔꯣꯟꯁꯨ ꯑꯥꯗ ꯂꯣꯏ ꯂꯩꯍꯧꯔꯦ ꯀꯃꯥꯏꯅ ꯍꯣꯡꯗꯣꯏꯕ ꯑꯩꯕꯣ ꯃꯦꯗꯥꯝ ꯀꯩꯗꯧꯔꯒꯦ ꯇꯥꯃꯨꯅꯥ ꯒꯥꯔꯤ ꯃꯅꯤꯡꯗꯅꯦ ꯕꯦꯒ ꯌꯥꯍꯧꯕꯅꯤ ꯑꯗꯒꯤ ꯐꯤꯔꯣꯟꯗꯣ ꯑꯝꯇ ꯄꯨꯕꯤꯔꯛꯎꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯦꯗꯥꯝ ꯑꯩꯁꯦ ꯈꯣꯡ ꯍꯥꯝꯒꯦ ꯇꯧꯕꯗ ꯑꯣꯟꯊꯗꯅ ꯄꯨꯡꯇꯩ ꯇꯩꯔꯦꯗ ꯑꯩ ꯑꯃꯨꯛꯇ ꯄꯨꯕꯤꯔꯛꯎꯕ ꯁ꯭ꯋꯥꯏꯗ ꯃꯅꯤꯡꯗ ꯂꯩꯔꯤ ꯕꯦꯒꯁꯤꯔꯣ ꯅꯪ ꯁꯤꯗꯤ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯐꯣꯟꯁꯤꯁꯨ ꯊꯤꯂꯝꯅꯛꯇꯕ ꯀꯣꯛꯇ꯭ꯔꯦ ꯃꯅꯝꯁꯦ